Arambai Tenggol Unit 13 Kshetrigao na Meira Paibi Ima-Ibel Singa Khutshamnaduna Kshetrigao gi akoibadagi Yamlaba Heroine number 4 phagatpa ngamkhre. Unit asigi porompata leiba loishangda phagalaba polam sing adu ngasi paumi singi mamangda puthoklaba matung mai thaduna manghanki. Heroine number 4 sing mai thaba duga mari lainana ningthauzam ijan gobi Meira Paibi amana phongturakpada haukiba chayol amarom asida Kshetrigao gi akoibada Mayai kaba chinjaki mayokta chathaba khongjangda mayai kaba nisa sizinaba myoi chamaga yankhai taruk Heroine number 4 yauba bal chamaga taruk phagatpa ngamki faraba myoi sing adugi manungda masagi chahi taranipan sudriba nupi machadagi hauraga chahi humputara rom suraba ahal yauna miron bi amade laisabi macha kaya yauri pigliba chahi tara sudriba angang singbu mama mapa oiba singna mayai kaba nisagi polam lokthok loksin tawbada khulai oina sizinaramba simak laibak thibani Mayai kaba nisagi mayokta changsilagli ba lanjang asida Arambai Tenggol Kshetrigao gi manung chana leiriba Maitei Pangal gi club amade Maitei gi club singna mapung fana sogat piu haina mangna makata ki